ꯑꯍꯥꯟꯕꯃꯛꯇꯗ News Live-ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯤ ꯈꯟꯒꯠꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯗꯣꯟꯕꯥꯁ ꯂꯧꯁꯤꯟꯅꯅꯕ ꯔꯁꯤꯌꯥꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯦꯟꯅ ꯀꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯂꯤꯇꯔꯤ ꯑꯃꯅꯁꯨ ꯏꯔꯥꯟꯗ ꯌꯥꯝꯅ ꯀꯟꯅ ꯑꯦꯌꯔꯇ꯭ꯔꯥꯏꯠ ꯇꯧꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯅ ꯔꯤꯌꯨꯁꯦꯕꯜ ꯋꯤꯇꯔ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ꯫ ꯌꯨ.ꯀꯦ.ꯗ ꯂꯦꯕꯔ ꯑꯦꯝ.ꯄꯤ. ꯑꯌꯥꯝꯕꯗ ꯑꯦꯟꯇꯤ-ꯕꯟꯍꯥꯝ ꯅꯣꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦ꯫ ꯆꯥꯏꯅꯤꯖ ꯄꯥꯏꯂꯣꯠ 2 ꯁꯤꯈ꯭ꯔꯦ꯫ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯁꯤ ꯇꯨꯡꯂꯝꯆꯠꯀꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩꯅꯤ꯫ ꯃꯁꯤ ꯍꯧꯖꯤꯛ ꯂꯝꯕꯤ 10ꯗ ꯆꯥꯡꯌꯦꯡ ꯆꯠꯊꯔꯤ꯫ ꯔꯌꯥꯅꯗ ꯊꯣꯛꯈꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯁꯤꯈꯤꯕ 8 ꯌꯧꯔꯦ꯫ ꯃꯤ ꯑꯃꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯗ ꯆꯍꯤ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯆꯜꯂꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯂꯨꯄꯥ ꯀꯣꯇꯤ 113ꯒꯤ ꯗ꯭ꯔꯒ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯍꯤꯃꯥꯆꯜꯗ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯔꯦ꯫ ꯃꯤ 1 ꯁꯤꯔꯦ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯤꯂꯤꯇꯦꯛꯅ ꯏꯝꯄꯦꯛ ꯂꯤꯗꯔꯁꯤꯞ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯖꯤꯂꯦꯟꯗ ꯄꯤ.ꯑꯦꯝ. ꯃꯣꯗꯤ ꯑꯃꯗꯤ ꯂꯩꯕꯥꯛ 3ꯒꯤ ꯇꯨꯔꯒꯤ ꯐꯥꯏꯅꯦꯜ ꯂꯦꯟꯗ ꯑꯣꯏꯅ ꯊꯨꯡꯈ꯭ꯔꯦ꯫ ꯗꯤꯐꯦꯟꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯀꯗꯧꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯍꯥꯞ ꯖꯣꯁꯤ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯁꯤ.ꯑꯦꯝ ꯎꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯤꯖꯔꯤ꯫ ꯗꯣꯅꯕꯥꯁ ꯂꯧꯁꯤꯟꯅꯕ ꯔꯁꯤꯌꯥꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯦꯟꯅ ꯀꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯊꯥꯎꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯣꯡ ꯔꯦꯟꯖ ꯑꯦꯇꯦꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯈꯤꯕꯒꯤ ꯏꯔꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯗ ꯏꯪꯕ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯅꯧ ꯍꯥꯏꯕ ꯋꯥꯐꯝꯗ ꯔꯁꯤꯌꯥꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯍꯤ 5 ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯃꯃꯤꯡ ꯃꯈꯥ ꯇꯝꯊꯈꯤꯗꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯃꯇꯨꯡ ꯏꯟꯅ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯂꯥꯟ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒ ꯌꯥꯅ ꯂꯩ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛꯅ ꯌꯨꯀ꯭ꯔꯦꯟꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯂꯣꯏꯁꯤꯟꯅꯅꯕ ꯄꯥꯟꯗꯝꯗ ꯏꯪ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 24ꯗ ꯂꯥꯟꯖꯥꯎ ꯍꯧꯈꯤꯕ ꯑꯣꯊꯣꯄꯤꯇꯤꯌꯥꯟ ꯂꯤꯗꯔ ꯄꯨꯇꯤꯟꯅ ꯂꯥꯟ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯨꯔꯣꯞꯀꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯂꯥꯟ ꯁꯥꯡꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯀꯌꯥ ꯂꯩꯔꯤ꯫ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯄꯨꯇꯤꯟꯒꯤ ꯋꯥꯈꯜ ꯉꯛꯅ-ꯊꯪꯕ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯄꯣꯛ ꯗꯣꯅꯦꯠꯁ ꯂꯝꯗ ꯗꯣꯅꯦꯠꯁ ꯑꯃꯁꯨꯡ ꯂꯨꯍꯥꯟꯁ꯭ꯛ ꯄꯨꯟꯅ ꯂꯧꯁꯤꯟꯅꯕ ꯄꯨꯇꯤꯟꯅ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯂꯥꯟꯃꯤꯒꯤ ꯑꯋꯥꯠꯄ ꯀꯌꯥꯕꯨ ꯗ꯭ꯔꯣꯟꯅ ꯃꯦꯟꯈꯠꯈꯤꯕ ꯃꯔꯝꯅ ꯆꯍꯤ ꯑꯁꯤꯗ ꯔꯁꯤꯌꯥꯟ ꯐꯣꯔꯁꯦꯁꯅ ꯅꯤꯡꯊꯤꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐ꯭ꯔꯟꯠꯂꯥꯏꯟ ꯑꯁꯤꯅ ꯂꯦꯞꯇꯨꯅ ꯁꯤꯖꯐꯥꯌꯔ ꯇꯧꯅꯕ ꯑꯦꯗꯚꯥꯏꯖꯔ ꯒ꯭ꯔꯨꯞ ꯑꯃꯅ ꯋꯥ ꯍꯧꯗꯣꯛꯄꯗ ꯄꯨꯇꯤꯟꯅ ꯔꯤꯖꯦꯛ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯑꯅꯤꯁꯨꯕ ꯁꯣꯔꯁ ꯑꯗꯨꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯗꯣꯅꯦꯠꯁ ꯂꯧꯁꯤꯟꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯄꯨꯇꯤꯟꯅ ꯊꯥꯖꯩ ꯍꯥꯏꯔꯤ꯫ ꯄꯨꯇꯤꯟꯅ ꯂꯥꯟ ꯀꯟꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯌꯨ.ꯑꯦꯁ.ꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯑꯅꯤꯃꯛꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯃꯔꯛꯁꯤꯗ ꯑꯖꯣꯚ ꯁꯃꯨꯗ꯭ꯔꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯔꯁꯤꯌꯥꯒꯤ ꯇꯦꯡꯀꯔ ꯖꯍꯥꯖ 2 ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯥ ꯃꯛꯇꯅ ꯔꯁꯤꯌꯥꯟ ꯖꯍꯥꯖ ꯀꯌꯥꯃꯁꯨ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯔꯁꯤꯌꯥꯟ ꯐꯣꯔꯁꯦꯁꯅ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯊꯤꯡꯅꯕ ꯑꯃꯁꯨꯡ ꯏꯪ 2014ꯗꯒꯤ ꯔꯁꯤꯌꯥꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯀ꯭ꯔꯥꯏꯃꯤꯌꯥ ꯂꯝꯗꯝ ꯇꯣꯈꯥꯏꯅ ꯇꯥꯍꯟꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ 4ꯅꯤꯁꯤꯗ ꯑꯖꯣꯚ ꯁꯃꯨꯗ꯭ꯔ ꯑꯃꯁꯨꯡ ꯕ꯭ꯂꯦꯛ ꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯐꯣꯔꯁꯦꯁꯅ ꯇꯥꯔꯒꯦꯠ ꯇꯧꯈꯤꯕ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖ ꯃꯁꯤꯡ 53 ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯍꯥꯖꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯛꯁꯟ ꯅꯥꯟꯊꯣꯛꯇꯨꯅ ꯍꯨꯔꯥꯟ ꯂꯝꯅꯥꯏꯗ ꯄꯥꯎ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯔꯁꯤꯌꯥꯒꯤ ꯗꯦꯁꯣꯐꯤꯞꯀꯤ ꯇꯦꯡꯀꯔ ꯖꯍꯥꯖ ꯀꯨꯟ-ꯅꯤꯊꯣꯏ ꯑꯃꯁꯨꯡ ꯍꯥꯏ ꯀꯥꯔꯒꯣ ꯖꯍꯥꯖ 2 ꯌꯥꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯀ꯭ꯔꯥꯏꯃꯤꯌꯥꯗ ꯊꯥꯎ ꯍꯣꯟꯖꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯅ ꯍꯥꯏꯈꯤ꯫
ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯁꯤ ꯇꯨꯡꯂꯝꯆꯠꯀꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩꯅꯤ ꯃꯁꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯇꯔꯥꯗ ꯆꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯅꯤ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯝꯕꯤ ꯇꯔꯥꯗ ꯉꯁꯤ ꯊꯥꯎ ꯌꯥꯎꯅ ꯁꯤꯖꯤꯟꯅꯔꯛꯂꯕ ꯆꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯔꯤꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯥꯌꯦꯡ ꯆꯠꯊꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗꯤ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥ ꯗꯤꯜꯂꯤ ꯑꯒ꯭ꯔꯥ ꯚꯨꯕꯅꯦꯁ꯭ꯋꯔ ꯀꯣꯔꯥꯛ ꯄꯨꯔꯤ ꯑꯍꯃꯗꯥꯕꯥद ꯃꯗꯨꯔꯥ ꯁꯨꯕꯠ ꯖꯁꯤꯔꯥꯕꯥद ꯐꯔꯤदाबाद दिल्ली पुणे मुंबई जमशेदपुर करीमनगर ꯇꯤꯛꯅꯄꯨꯔꯝ ꯀꯣꯆꯤ ꯀꯣꯆꯤ ꯏꯝꯐꯥꯜ ꯖꯝꯐꯔꯥꯕꯥꯗ ꯑꯃꯗ ꯑꯃꯗꯤ ꯑꯦꯅꯦꯁꯇꯥ ꯇꯨꯛꯁꯤꯡ ꯇꯔꯝꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯒ꯭ꯔꯨꯞꯁꯤꯡꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟ ꯍꯥꯏꯔꯣꯒꯤ ꯉꯔꯥꯡ ꯒꯥꯟꯙꯤꯅꯒꯔ ꯄꯥꯡꯊꯣꯛꯈꯤꯕ ꯄꯋꯥꯔ 3.1 ꯑꯃꯁꯨꯡ ꯚꯥꯔꯠ ꯄ꯭ꯔꯋꯥꯁ ꯑꯦꯋꯥꯔꯗ ꯌꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯥꯏꯂꯣꯠ ꯄ꯭ꯔꯣꯖꯦꯛट ꯑꯃ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯣꯖꯦꯟꯒꯤ ꯆꯥꯌꯦꯡ ꯑꯁꯤ ꯂꯝꯕꯤ ꯇꯔꯥꯗ ꯆꯠꯊꯔꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯁꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯑꯁꯥ ꯑꯃꯅꯤ ꯑꯃꯁꯨꯡ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯁꯤ ꯁꯣꯏꯗꯅ ꯊꯥꯎ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯐ꯭ꯌꯨꯜ ꯑꯣꯏꯅ ꯑꯃꯁꯨꯡ ꯕꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯃꯥꯌꯣꯛꯅꯕꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯊꯕꯛ ꯇꯧꯔꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯄꯥꯏꯈꯠꯂꯛꯈꯤ ꯍꯥꯏꯅ ꯒꯗꯀꯔꯤꯅ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯣꯇꯣꯃꯣꯕꯥꯏꯜ ꯏꯟꯗꯁꯇ꯭ꯔꯤꯒ ꯕꯁꯁꯤꯡꯗ ꯆꯠꯊꯔꯛꯄ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯔꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯃꯥꯂꯦꯝꯒꯤ ꯊꯕꯛ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯨꯡꯉꯥꯏꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯅꯕ ꯆꯥꯌꯦꯡ ꯒꯥꯔꯤꯁꯤꯡ ꯄꯨꯊꯣꯛꯅꯕ ꯈꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯔꯁꯤꯡꯒꯤ ꯆꯨꯅꯕ ꯏꯀꯣꯅꯣꯃꯤꯛ ꯚꯦꯂꯨ ꯑꯗꯨꯗ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯈꯤ ꯁꯦꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯁꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯒꯗꯀꯔꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯂꯥꯈ 5 ꯊꯣꯛꯂꯤ ꯃꯁꯤꯗ ꯃꯤ ꯂꯥꯈ 1.30 ꯁꯤꯔꯤ ꯃꯁꯤ ꯆꯍꯤ 13-23 ꯀꯨꯟꯊ꯭ꯔꯥꯇꯔꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯥꯡꯕꯨꯅꯤ ꯃꯁꯤꯅ ꯑꯦꯛꯁꯤꯗꯦꯟꯠ ꯑꯁꯤꯒꯤ ꯆꯥꯗ 3 ꯃꯤꯆꯪꯗ GDPI ꯃꯥꯡꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟꯠꯁꯤꯡ ꯑꯁꯤ ꯀꯟꯒꯗꯕꯅꯤ ꯐꯤꯚꯝ ꯑꯁꯤ ꯂꯩꯕꯅ ꯔꯣꯗ ꯁꯦꯐꯇꯤ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤ ꯄꯣꯏꯟꯠꯇ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯤ ꯂꯣꯏꯅꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯀꯥ 2 ꯄꯥꯟꯕ ꯄꯨꯊꯣꯛꯂꯤꯕ ꯏꯟꯗꯁꯇ꯭ꯔꯤꯅꯆꯤꯡꯕ ꯃꯀꯣꯟꯅ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯒ ꯆꯥꯗ 50 ꯔꯣꯝ ꯉꯝꯃꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯨꯄꯥ ꯀꯣꯇꯤ 13 ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯗꯦꯛ 8ꯇꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯣꯇꯣꯃꯣꯕꯥꯏꯜ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯥꯂꯦꯝꯗ 3ꯁꯨꯕꯗ ꯂꯩꯔꯦ ꯑꯃꯁꯨꯡ ꯃꯁꯤꯗ ꯂꯨꯄꯥ ꯀꯣꯇꯤ ꯂꯥꯈ 92ꯗ ꯐꯒꯠꯍꯟꯕ ꯉꯝꯂꯦ ꯊꯝꯂꯤꯕ ꯇꯥꯔꯒꯦꯠ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯃꯁꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯔꯦꯚꯤꯅ꯭ꯌꯨ ꯑꯣꯏꯔꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯊꯕꯛ ꯀꯣꯇꯤ 4.5 ꯄꯤꯔꯤ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯅ ꯑꯣꯇꯣꯃꯣꯕꯥꯏꯜ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯗ ꯐꯤꯕꯝ ꯐꯒꯠꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯅ ꯒꯗꯀꯔꯤꯅ ꯍꯥꯏꯊꯈꯤ ꯒꯗꯀꯔꯤꯅ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯕ ꯕꯁ ꯃꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯏꯟꯗꯤꯌꯥꯅ ꯒꯣꯔꯃꯦꯟꯠ ꯑꯁꯤ ꯕꯁ ꯂꯥꯈ 3 ꯃꯊꯧ ꯇꯥꯏ ꯃꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯃꯁꯤꯒꯤ ꯇꯥꯔꯒꯦꯠ ꯑꯁꯤ 30-40 ꯈꯛꯇꯃꯛ ꯐꯪꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯁꯔꯨꯛ 3 ꯍꯦꯟꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯒꯤ ꯈꯟꯒꯠꯆꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯇꯝ ꯄꯤꯔꯛꯄꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ